Sarnalay bag Manipur, Manipur, Sarnalay bag Manipur, Manipur, Koloy nanggi Manipur, Manipur. Nasi sahi ani phaba hai tare khoigi Manipur da chin kuki narco terrorism sina moiga lautuna wa mi khara gana Manipur da landarak pase Manipur da landarak pa haibadi maitai khatang da attempt tawraga haidi atamna maitai khatang da landarai je ngasi ga sahi ani phare numitu da thokhe thodok to yam isada hek ningsing magan yam tu chungbu thodok ngtaneba ai numitu su koi exam gi yam preparation kanna taw leiba timing oiba aduga video yam nuai ta video mamam chamna selak pai ubudagi adum ngasi fawa sum ningsing adum leiba pot oiba ingonda adu aina sum sahi ani mungsi aina adum analyze sum tawjaba hai ta lan sigi matang sida aina dum khangjaba hai tar kuki sing aduga atopa topa moiga lautuna riba mi sing sina lan tar ise chumnagi Manipur gi mafam ga lausinge haina lan tarak panata akoi gi tungda lakadoriba Manipur hai tar koi future Manipur gi future sida atamna lan ta sila ineba koi gi tungda laktoba isa isu sing hai tar ni Manipur singa khaudo isa isu sing sida atamna lan ta sila ineba moi lan ta ba gi mawong sing su mayam su yengbiu bullet nongmai maru du khatang na te tara ise drug te gi kai de gi tara ise genocide campaign am ne sathare si am long term process am sathare ini ba akoina ngasi akoina dik thengnare ko dik thengnai ngai sida akoina siba ki ba hai tare le akoina thuraga khulai paidraga su by other means ma'am sijinaraga laiba kan gen thokpa kanda akoida kihan kholan ba dab taw khot pa ma'am leiba haidi adu tawraga nang hatpi gini khotpi gini haidi drug si gi lan si yaw si drug lot ma'am yaw ne narco related over ma'am si yaw panina sida akoina siba ki badagi laibak si kan je na thogaudraba mayam ju khala yengbiyo ba siba ki badagi laibak si kan je na thogaudradi ko akoina hingbada 80 years mangai ba akoi hojik tegi sahi lising hingbadi ya deba akoi miyoi bana akoi laibak si chahi lising hingalogdaba ya deba maya su dong khanbiyo ba akoi laibak si chahi lising hingalogna ba gidam akoi siba ki da dakar oiba siba ki da hara hekta kuki yawu ba ma hekta to hatok bodo adu sunata ba faida leiba kuki oigera kuki macha masu do hat ka do na ta adu hala akoi gi Manipur kan gani ha pandam do phangbagi chance yam neme sidi politically movement achowa ma changsilak ka do ne ba adu akhoina me gi movement hai je me gi hosi dagi kangon kaina changakhiba kuki singwa kuki ga tang na tabida atopa mayam changsilaga laiba Manipur da akhoina ngamdaba thijin ba su thoktaba mayam singse koigi niyom amgi makha da haitare kanglon amgi makha da Manipur dagi lathokhiba kai gi no haide koi Manipur si yam pi resource yam leijade akoi ga chanana haidi koi gi missing siga resource ko chanana akoi si growth la ka do ne ba chanana chawkhatpa mafam ama semge haragadi ka hen mayam leisilaga akoi gi resourcing se moina dum utilize to thokhragadi koi la ka do generation sing sina adi yam lairaba leipa ama oirani aduna kanglon ama matungina politically movement lam changchila aga lathokhiba aduga terrorism hai tare Kashmir da changchila iba terrorism duga Manipur da leiba terrorism amatani ba kaim khena laite moi su mi hali nupi anga hali khoi India government na thawa sa da bi da dum laithuwa leire khoi governor na su thangjing ka han baga do mathang chei de ka han ya tamanga manate free movement ya hani ha su ya han ba de khoi leiba che atopa mian cham la kaisu nganging bonde akhoi gi laibak sidi akhoi gi future sidi akhoi Manipur gi mi sing sina loi sem dong ne khoi kanglo phul ama khatang ta ba ne maitai khatang ni na te balan Manipur je atoba phul mem ta mi ne yam nung sinan chana lairame siguma lan je kui da bai mamang ne ka su thogam de ba mi na pangai hai bai wani yam nung si chana na dum lai minara mangak tani lai minara sing se khoi nung si chana na lai se pam da ba mioi khara lai re ba moina dum itatana singjep tha thugai ineba asi akoina understand club pun tong minaraga koidi educated youth ngakta ni akoina koigi laibak se lepaga koigi Manipur se kai ba yada hai tare koi Manipur gi basic structure se
politics tawriba political any political party amna basic structure se thuaiba yade Manipur gi basic structure se kaino khangaga si thuaiba yade politics tawbada si thugaida naba khoi gi Manipur se chahi lising lising hingona bagi da khoi gi hujikti educated youth naktani laiba ki loi kathuk naraga laiba si kalhausi si tang haijaraga ai loisila mi gi tang ahum dagi khoi irang ama leigibna maram oirakanda puwarida amuba machu sangjinduna lehauradaba thaudok asida aikhoigi iramdam Manipur asibu amadi miyam asibu ngak senduna lebiramba hojikna aikhoigi mangjing thaduna thawaina pontha pikraba athoba singbu aikhoigi maikaidagi ikoknona ikai khumna busari amadi hoje awana tariba relief camp da leiriba isinau singi awabada su aikhoigi maikaidagi awabada saruk yazari ing sogni semaga sanipan taramapan dagina kunga taruk fawada thokiba sei taret khuntakpa aikhoina wari oina tabada akitu jungna fawaba thodok asiga samanana 2023 gi May gi tang ahum asida lalong kaina changsilakiba sahi kun kunthra gi mamangdagi lalong kaina changsilakiba chin kuki sing asina yenhomi oiriba maitai furupta atamnana aikhoigi lan tarakpa nupi angang kaya ot naiduna hatkiba yum mai thakiba sing asi aikhoigi miyamgi mihut oiriba sing asina tumina leikiba se yamna khoi ikai ningai ni haitare aduga masi pumnama asi aikoi praja miyamna mihut khanba matamda afaba maraibang maramdam nungsiba maraibagi damakta kathokpa ngamba mihut khangadabani habase aikoi youth wingi maikaidagi khoi thamjage aduga democracy chatpa lebak asida ngasi PR thamjinduna lengak semba ngamdaba habasi tharkargi asoibari haitare masi aikhoigi mihut asina matik chadabdagi tholakpani loinana lebak nungsiba sariba lebak lalonba ngamba senjau paiba lalonba singbu miyamgi mihut khanbagi mahutta maraibak nungsiba maraibaki tamakda ngakpa ngamgadaba yotki yumbi oiba lusingba sing khanduna lebak asi kannaba mayam punna honaminasi habasi ai thamjage aroibada aina haijaningbadi Kashmir da thokiba thodok aduna maram oirakanda aikoi India gi mafam khudingmakta Bangladeshi amadi Pakistani sing khandok liba asigumna aikoi Manipur da su kanglon kaina sanglakiba chin kuki narco terrorist ngase aikoi athu matam da khandok piu haina ai thamjaraga matang sel tinsinjaraga